Welcome to Real Voice again. Ngasi Russia gi Ukraine khongjang kun taruk ni suba loikre. Ngasi gi numit asida oikiba key points khara. Odessa ko ba asisu Ukraine gi maruiba city amani. City asigi mayor na hai. Russia na Black Sea da laiba Ukraine gi maruiba jahaz thangpam thomgai kre. Ngasi capital Kyiv city da Russia gi artillery selling da mioni pan siki. Madudagi alert oina Kyiv city ase curfew thamkre. Mariupol city da Russian force na manung yona changkraba tuda Moscow dagi Ukraine da demand amatawi Mariupol ase surrender tawbiro maduda Ukraine yakiti ngasi China gi Eastern Airlines ki plane ama mioi chamba kuntrani toy tongba ama China gi kha thangba mai kai da kai duna maduda tongkiba mi punamak sikre plane ase radar dagi Kantek monkey bani wang na pairam badagi khangau dana minute ahum gi manungda laimai do ontha duna kai kre very sad. Amar of the Ukraine da lancha thari aduga side amadana haibadi Egypt ta makoi gi mani gi value han takre masi kari maram gi no khangde prithvi ase loina mari leina jatni. Amar of dana Indonesia da yamna pamna sijinariba noodles shortage oikre makoi di noodles ase yamna chabani madu market ta leiba phangsilaktre amar of the Russia gi thau off oibana Europe ta thau gi mamal su phajana haigatkre India di matang aside hingbe ai maram di India na Russia da gi oil logani haibani Russia na gasi Kyiv ki Podil Kobo district ta leiba yum sing amadi shopping area da selling tawbada bioi Maria masu sire city gi authority na haiba pawni Odessa city gi official sing na hai Russia na mi yaudaba apai ba khudai ma town area sigi mathakta use to ba ngasi dagi haurakle Ukraine amadi mabu support to riba western media na haibadi Russia hauki ba week asida yam advance oiba ngamde makoi gi ground forcing ase adubu makoi na mathakta gi bomb missile thaba asidi yam kadli Ukraine gi defense ministry na haibadi Russia gi Crimea region dagi changlakpa forcing ado Mykolaiv ko city gi akoi bada leire masidagi makoi haujik Odessa launa bakan hodari Dimitro Jaibaitsky Sumi city gi governor ni mana ngasi hai Novo Silitsa amadi Barkenya ko khungang anida chemical plant amadagi ammonia gas leak oiduna mapam asigi nungsitta problem thokalle mapam ase Russian troops na konduna laipani Russia amadi Ukraine ki negotiators signa ngasi further wa ngangna baki damak online de ready ni Russia gi Kremlin gi official singna haibadi peace talk amatta kanadri makoina Ukraine gi official sing the moral siri makoi oigadaba point talakti proposal khak thamli madudi Russia ni yagadaba nati amorom di Ukraine hairi bana Russia gi searching de khoi yapa ngamdi atopa mong de ngang naraka peace purak na bahot na si President Zelensky gi taloi First Lady Olena Zelenskana World gi Charge Council da request thamkri Ukraine gi missing chenthokpa yabagi damak real humanitarian corridor silang binaba haibadi land lephanba aduga missing safety oidaba hot na hoba haibani mata asit tension jage ngasi theng su thengle maramaduna hayang amuk hapcharak thanks